Pahalgam terror attack tadi India lengangna Thintadana Operation Sindoor Chathabangam laga Karigidamak, Tronglaobi the Pikliba Angang Ane, terrorist sing na Tamtina Hatkibadadi, terrorist singing Matakta Akan Action, Lobangam Dribano Haina, retired district and session judge Aribam Noutuneshwari na Hanglakli. Hauzik Lamdamasida Oidiba Pipa Masiki Matangda, TOMTV ga Kanana Unabamada, Aribam Noutuneshwari na Hai. Tronglaobi the Tokiba Todok Adu Yamna Tamoy Kainingai Oibamani. Tronglaobi ki thaudo asida natana mamang da sujuri bamda angang ahum yauna nupi ahum punna micham taruk hatkibani asigumba phibam asida center lengakna aikhoida karamba mitiang yenglibano Pahalgam terror attack tadi India lengakna thinthaba tawdana operation Sindoor chathaduna terrorist singda sabjaba paukumpi khraga karigidamak Tronglaobi da pikliba angang ani terrorist singna tamthina hatkiba adudana terrorist sing asigi mathakta akan action amata laukhatpa ngamdribano Pigliba angang ani bom kapsin duna hatkiba dugi nungaitaba awaba mata center lengakta phaudabra masi achoba wahang amani mioi bagi lichat wangbada satharakliba thawong sing ase thingduna masida chenariba sing chairak pibagi mahut laikhidraba singda ex gratia pibana yagadaba nate terrorist sing asigi mathakta sabjaba action laukhatkadabani haina mahangna makha takhi Central government da hare Pahalgam attack ta nupi yamagi magi luhongba nobagi honeymoon zatlinga da mai nupa du nupi digi mamang da terrorist sing na kapaga hatokdo maduda di India government na hekta terrorist ni attack tawri e na haire raga operation Sindoor en heta tawbi khoyales akhogi ziri bam da siba angang singi di moigi feeling amok leitabra aduga Tronglaobi da leiriba angang singsigi moi feeling amok leitabra akhoi honorable CM governor na kari hai khange ba magi masada masuda thomagadi akhoi na for example yeng se America Israel na lan tawri iko ahan ba da bom thadara pa matam da Iran da elementary school lama angang minor sing na tambi ba angang nipi masa singi school de attack tawrega angang jamaga yangkhai hen na subject to correction number se masi hatni ko ado hat pa sidai sida Iran gi supreme leader amasung magi gano sing sina magi official mayam sina tawreraga moina compromise tawroi hai Iran na sidai sida prithivida yamna powerful oiraba America masiga torpa matam Iran akhoi ne siba ta so akhoi dignity lena sini akhoi hingbagi life se akhoi surrender tawroi na moi lepe khoyales akhoi gi lusing ba singi wakhal da dugumba wakhal da khanbi braba Kumjali singani kulhumdoi gi me ahumdagi haurakiba irang asigi matangda palladuna mahangna makhatana hai Hauzik lamdam asida thokliba chahi ahum suzilaklaba irang ase political solution natana waroisin purakpa ngamloi judiciary khaktana irang asigi waroisin purakpa ngamgadaba nate judiciary di miyam gi phangpham thokpa right amadi justice miyam da phanghanbani Thokliba irang asiga mari lainana Supreme Court ta tongan ba case kaya thangatkre hauzik su Supreme Court ta case kaya ama pending da leiri masigi mathakta High Court of Manipur da thagalakpa PIL kaya ama su leiri bani case sing ase matang matam gi matungina loisilakani law and order haibasi state ki subject ni hauzik lamdam asida thokliba irang asi urubada law and order ngakpagi mathau ase center na khut thingjinbagi mami chauna tari masida aikoina khangadabadi India haiba leibak ase tongan ba state singi union amani Manipuri si India da merge tawduna state ama oina leirakpani constitution gi matungina law and order haibasi state subject ni haina mayek sengna pallibani law and order ngak senbagi thodang ase state lengakta leiba maramna lamdam asida pamdaba thodok sing thoklakpagi tekchaga se state lengangna pufam thoi haina mahakna makata ki NRC tawba adagi amu census tawba hauji so akoi irang se ongoing irang si dei sa kari legi na harga NRC tawdri koi mito khandok tri koi akoi census tawba yarwen census se nampu da toksan gharga di akoi gi valley gi area da di census ki adum report automatic sana phangni haibabu sing da di angki ningai oe ba khoina akoina tawre ise kaino political party sing se na moigi political benefit ki damakta illegal immigrants sing ase mayam se moi si de se da adhar pi da na khota na voting right am pi thu eraga mokhui da right am create tawraga establish ta holeraga akoina madu da moina power hungry we sing se na power pamakpadi gi tawri ni aduna akoina khangadabadi tawgodabadi masi se India government gi karamba policy no moigi hidden agenda di akoina khangdre